haiba inba amasung isa khudum chanjabagi matangda ngasi numedang asida ai ngangjagani yamna harauriba mising asi yengbiu. Handaki hapta asida isa khudum chanjabagi matang asida aina takpa asida makhoi haraujagdabani haina aina thamoida hai. Maramdi haiba inba mising asi aidi yamna nungsijai seksinjaba amasung isa khudum chanjaba yaudanadi nangna pamliba adu phangba ngamloi aduga nangna oiningliba misak adu nang oiba ngamloi. Isana seksinjaba amasung isa khudum chanjaba haibasi aikhoida lei maramdi masi thawaigi mahaini. Maru amagumna masi aikhoida lei aduga aikhoina masibu hena sijinnariba makhai saukhatlakani nangonda sajen tauba horakpadagidi masal khudingmak yauri adubu nangna sajen taudragadi apikpa marugumna adum leigani madu nangna sijinnaba sajen tauba mathau tai. Sahi mari makhaigi mamangda aina sajel taudringaida aigi masalsing asi pangsaw sauramde nongma aigi khongda nalubadagidi pomthokpagumba ama thengnarami aina khalami as aisibu apombaga leiraba zatla adubu ai kharami pairami adubu aina aigi khong amaduda amuk yenglubadadi madugi pomkhatpa manba adu leirami oh masidi masalnine haina aina khanglaklami asumna nangna isa khudum chanjaba haibasi nangonda lei adubu nangna sijinnadaduna leiramba yai nangna khanba phauba amasung pamba aduda tauramba yai asumna tauba kana kana yaubibage Bible-na haksang hairiba asi nangi wakhalda amasung haksangda nangna pamba amasung phauba adubuni adubu aikhoidi wakhal amasung haksangna singbagi mahutta thawaina chingadabani Ishwarna haibasi yamna maru oi haina aina ngasi haibada kana kana chummi haibirakadage phare adubu masi taunanaba isa khudum chanjaba mathau tai maramdi Ishwarna aikhoida tau haina hairakpa khudingmak aikhoina oh hoi madu aingonda nahakna hairakpa kuina aina ngairamlibani haina haiba ngamloi karigumba matamda nang karigumba ama yamna tauningduna leirambasu yai aduga maduna hek tauge taubaga Ishwarnadi nangonda madu tauganu haina hairakpa asigumba matam asidani nangi haksangi apamba adu taudaduna isa khudum chanjaduna Ishwarna haiba ingadawriba asi nangi haksangi apamba adu taudaba matamda nang sauningbadi yai aikhoigi punsida khwaidagi maru oiriba asidi yamna thuna mapung phana Ishwarna haiba inba aduni mafam asida leiriba mi kharada leiba samasya khara thauna leina ai haijage miyoi kana amattada aina khut thinduna haibadi natte aina khangjai nakhoi kharadi yamna phaba misakni adubu miyoi khara amadi aduga TV da yengliba khara amadi aina hairiba asi munna taba mathau tai nakhoina thengnariba samasya sing adu khara amadi nakhoina haiba indabadagi thorakpani hailingi nakhoi kharana tauroidaba thabak khara adum tauduna leibana lai fattabada nakhoina thong hangdokjare nangna haiba yai aina lai fattaba adu thengjinba matamda mahak senkhigani Jacob 3:3 adubu madu natte shastrana hairiba asi nangna kot tauriba adu madugi tangkhai amatani masina tasengna hairibadi Ishwargi makha polu lai fattabadu thingzillu aduga mahakna senkhigani aina haibadi indana lai fattabaga mayoknaba ngamloi ai madu taururabani aina chokthadri phauba mahakpu chairurabani madu aina 1970 adwaida camp meeting singda thawaigi lan soknabagi matangda amasung khonjel launa lai fattababu chaibagi matangda taunarakpadagi
ꯇꯝꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯒꯗꯕ ꯑꯗꯨꯗꯤ ꯍꯥꯏꯕ ꯏꯟꯕꯅꯤ꯫ ꯖꯤꯁꯨꯗꯤ ꯂꯥꯏ ꯐꯠꯇꯕꯒ ꯌꯥꯝꯅ ꯃꯥꯌꯣꯛꯅꯕꯒꯤ ꯃꯊꯧ ꯇꯥꯈꯤꯗꯦ ꯍꯥꯏꯕ ꯀꯅꯥ ꯀꯅꯥ ꯈꯪꯕꯤꯕꯒꯦ? ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯥꯎꯕ ꯈꯣꯡꯕ ꯀꯔꯤꯁꯨ ꯇꯧꯈꯤꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯕ ꯏꯟꯈꯤ꯫ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯆꯠꯃꯤꯟꯅꯈꯤ, ꯃꯍꯥꯛ ꯅꯨꯡꯁꯤꯕꯗ ꯆꯠꯈꯤ, ꯃꯍꯥꯛ ꯏꯪꯊꯅ ꯂꯩꯈꯤ꯫ ꯌꯥꯝꯅ ꯊꯨꯅ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ꯫ ꯑꯩ ꯋꯥꯍꯪ ꯈꯔ ꯍꯪꯂꯒ ꯍꯧꯒꯦ꯫ ꯏꯁ꯭ꯋꯔꯅꯗꯤ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈ꯭ꯔꯣ ꯍꯥꯏꯅꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯒ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯤꯗ꯭ꯔꯤꯕ ꯑꯗꯨ ꯀꯔꯤ ꯀꯔꯤ ꯂꯩꯔꯤꯕꯒꯦ? ꯃꯌꯥꯝ ꯇꯥꯕꯤꯔꯤꯀꯣ? ꯑꯩ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯒꯦ꯫ ꯏꯁ꯭ꯋꯔꯅꯗꯤ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈ꯭ꯔꯣ ꯍꯥꯏꯅꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯒ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯤꯗ꯭ꯔꯤꯕ ꯀꯔꯤ ꯀꯔꯤ ꯂꯩꯔꯤꯕꯒꯦ? ꯃꯗꯨ ꯅꯪꯅ ꯆꯍꯤ 5 ꯁꯤꯖꯤꯟꯅꯗꯗꯨꯅ ꯂꯩꯕ ꯄꯣꯠ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯗꯨ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯅ ꯅꯪꯅꯗꯤ ꯇꯥꯔꯕ, ꯑꯗꯨꯒ ꯅꯪꯅ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯏꯟꯕꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯈꯜꯂꯤ, ꯃꯁꯤ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯗꯔꯀꯥꯔ ꯂꯩꯔꯛꯀꯗꯧꯕ ꯃꯥꯜꯂꯤ, ꯑꯗꯨꯅ ꯅꯪꯅ ꯗꯔꯀꯥꯔ ꯂꯩꯕ ꯃꯤ ꯑꯗꯨꯗ ꯄꯤꯊꯣꯛꯇꯗꯨꯅ ꯎꯐꯨꯜ ꯊꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯏꯁ꯭ꯋꯔꯅ ꯄꯤꯈꯣ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨ ꯄꯟꯊꯕ ꯇꯧꯗꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯄꯤꯊꯣꯛꯈꯤꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ꯫ ꯑꯩꯈꯣꯏꯗ ꯂꯩꯕ ꯄꯣꯠꯆꯩꯁꯤꯡ ꯄꯩꯁꯥ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯄꯣꯠ ꯑꯃ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯏ, ꯃꯗꯨꯗ ꯏꯁ꯭ꯋꯔꯒꯤ ꯊꯥꯎ ꯅꯣꯏꯕꯤꯕ ꯂꯩꯇ꯭ꯔꯒꯗꯤ ꯃꯗꯨꯅ ꯑꯩꯈꯣꯏꯗ ꯕꯣꯔꯒꯤ ꯃꯁꯛ ꯑꯣꯏꯔꯣꯏ꯫ ꯅꯣꯡꯃ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯂꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯇꯥꯏ ꯍꯥꯏꯕ ꯅꯠꯇꯦ, ꯅꯪ ꯃꯗꯨ ꯅꯪꯒꯤ ꯊꯃꯣꯏꯗ ꯇꯥꯒꯅꯤ꯫ ꯍꯩ, ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇ꯭ꯌꯟꯅꯤ, ꯑꯩꯈꯣꯏꯗ ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤꯕ ꯂꯩ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ, ꯅꯪꯉꯣꯟꯗ ꯀꯣꯠ 4 ꯂꯩꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯔꯤꯁꯨ ꯂꯩꯇꯗꯨꯅ ꯏꯪꯅ ꯂꯩꯔꯒꯗꯤ ꯃꯉꯣꯟꯗ ꯀꯣꯠ ꯑꯃꯗꯤ ꯄꯤꯐꯝ ꯊꯣꯛꯏ꯫ ꯃꯗꯨ ꯇꯧꯅꯅꯕꯒꯤꯗꯃꯛ ꯅꯪ ꯌꯥꯝꯅ ꯍꯩꯁꯤꯡꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯆꯥꯡ ꯇꯧꯕ ꯑꯁꯤ ꯑꯩꯈꯣꯏꯗ ꯂꯩꯕ ꯄꯣꯠꯁꯤꯡ ꯄꯤꯊꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯏꯁ꯭ꯋꯔꯅ ꯍꯥꯏꯔꯒ ꯍꯦꯛ ꯍꯦꯛ ꯇꯧꯏ꯫ ꯑꯩꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯆꯦꯠꯅ ꯄꯥꯏꯔꯣꯏꯗꯕꯅꯤ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯃꯄꯨ ꯑꯗꯨ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯆꯨꯝꯕꯅꯤ, ꯑꯗꯨꯅ ꯅꯈꯣꯏ ꯈꯨꯕꯥꯛ ꯈꯨꯕ ꯌꯥꯏ꯫ ꯏꯁ꯭ꯋꯔ ꯅꯪꯉꯣꯟꯗ ꯄꯤꯊꯣꯛꯈꯣ ꯍꯥꯏꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯅꯪꯉꯣꯟꯗ ꯀꯥꯟꯅꯗꯕ ꯁꯦꯒꯥꯏꯔꯕ ꯄꯣꯠꯆꯩꯁꯤꯡꯗꯤ ꯑꯣꯏꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯃꯨꯖꯅ ꯊꯝꯖꯕ ꯄꯣꯠ ꯑꯃ ꯅꯪꯅ ꯌꯥꯅꯤꯡꯗꯕ ꯃꯤꯁꯛ ꯑꯃꯗ ꯏꯁ꯭ꯋꯔꯅ ꯄꯤꯊꯣꯛꯈꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯒꯗꯧꯔꯤꯕꯅꯤ꯫ ꯑꯣ, ꯑꯁ, ꯄꯣꯠ ꯑꯗꯨ ꯄꯤꯕ, ꯑꯗꯨꯁꯨ ꯑꯩꯒ ꯌꯥꯅꯗꯕ ꯃꯤꯁꯛ ꯑꯗꯨꯗ ꯄꯤꯒꯗꯧꯔꯤꯕ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯄꯤꯊꯣꯛꯈꯣ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯀꯣꯟꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯩꯈꯣꯏꯗ ꯇꯧ ꯍꯥꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯆꯤꯡꯕꯤꯕ ꯉꯥꯛꯇꯅꯤ꯫ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯑꯏꯕ ꯑꯣꯏꯔꯕꯁꯨ, ꯉꯥꯡꯊꯣꯛꯄ ꯑꯣꯏꯔꯕꯁꯨ ꯊꯋꯥꯏ ꯑꯁꯦꯡꯕꯗꯒꯤ ꯄꯨꯝꯅꯃꯛ ꯂꯥꯛꯄꯅꯤ, ꯑꯗꯨꯅ ꯃꯁꯤ ꯅꯪꯒꯤ ꯀꯥꯟꯅꯅꯕ ꯑꯃꯁꯨꯡ ꯐꯅꯅꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤ ꯂꯥꯏꯗꯕꯗꯤ ꯌꯥꯏ, ꯃꯁꯤ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯌꯥꯏ, ꯃꯁꯤ ꯅꯪꯅ ꯇꯧꯅꯤꯡꯗꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯃꯁꯤ ꯏꯁ꯭ꯋꯔꯗꯒꯤꯅꯤ ꯍꯥꯏꯅ ꯅꯪꯅ ꯈꯜꯂꯒꯗꯤ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯃꯗꯨ ꯇꯧꯕꯤꯌꯨ, ꯃꯔꯝꯗꯤ ꯃꯗꯨ ꯇꯧꯗ꯭ꯔꯒꯗꯤ ꯅꯪ ꯅꯁꯥꯅ ꯃꯤꯅꯝꯖꯔꯕꯅꯤ꯫ ꯆꯍꯤ ꯀꯌꯥ ꯑꯩ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯃ ꯇꯧꯔꯝꯃꯤ꯫ ꯍꯞꯇꯥ ꯆꯨꯞꯄ ꯑꯩꯅ ꯇꯧꯅꯤꯡꯕ ꯑꯗꯨ ꯇꯧꯔꯝꯂꯒ ꯂꯩ, ꯑꯗꯨꯒ ꯁꯟꯗꯦꯗꯅ ꯆꯔꯆꯇ ꯀꯔꯤ ꯑꯃꯠꯇ ꯇꯧꯈꯤꯗꯕꯒꯨꯝꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯏꯁ꯭ꯋꯔꯒꯤ ꯊꯧꯔꯥꯡꯗꯤ ꯅꯠꯇꯦ꯫ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯛꯇꯝꯒꯨꯝꯅ ꯑꯁꯨꯝ ꯑꯩꯈꯣꯏꯅ
ꯃꯥꯜꯂꯛꯄ ꯍꯥꯏꯕꯁꯤ ꯏꯁ꯭ꯋꯔꯒꯤ ꯑꯅꯤꯡꯕꯅꯤ, ꯃꯔꯨꯒꯨꯝꯅ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯍꯩ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯌꯥꯎꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯗꯨ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯅ ꯃꯍꯩ ꯑꯗꯨ ꯆꯥꯎꯈꯠꯂꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯅꯗꯤ ꯄꯤꯊꯣꯛꯍꯟꯅꯤꯡꯕ, ꯑꯩꯈꯣꯏꯅꯗꯤ ꯊꯝꯖꯤꯟꯅꯤꯡꯕ ꯄꯣꯠꯆꯩꯁꯤꯡꯒꯤ ꯃꯇꯥꯡꯗ ꯍꯟꯅ ꯍꯥꯏꯖꯒꯦ꯫ ꯑꯩꯒꯤ ꯔꯤꯡꯁ꯭ꯇꯣꯟꯒꯤ ꯈꯨꯖꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯔꯤꯡꯁ꯭ꯇꯣꯟ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯥꯡꯕ ꯅꯠꯇꯦ, ꯃꯗꯨ ꯌꯥꯝꯅ ꯐꯖꯕ ꯈꯨꯖꯤꯅꯤ꯫ ꯃꯗꯨ ꯁꯤꯕ ꯃꯇꯝꯗ ꯑꯩꯁꯦ ꯌꯥꯝꯅ ꯐꯖꯔꯕꯣꯏ ꯍꯦꯛꯇ ꯈꯜꯂꯤ, ꯑꯗꯨꯅ ꯃꯗꯨ ꯑꯩꯅ ꯌꯥꯝꯅ ꯍꯦꯛꯇ ꯄꯥꯝꯅ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯃꯗꯨ ꯇꯁꯦꯡꯅ ꯑꯩ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯔꯁꯤꯞ ꯇꯤꯝ ꯑꯗꯨꯗ ꯌꯥꯎꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ꯫ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕ ꯈꯨꯖꯤ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯄꯤꯈꯤꯅꯕ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯃꯗꯨ ꯄꯤꯅꯤꯡꯂꯝꯗꯦ꯫ ꯃꯗꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯊꯝꯅꯤꯡꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯌꯥꯝꯅ ꯃꯌꯥꯡ ꯀꯪꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ, ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯝꯃꯤ, "ꯑꯣ ꯏꯁ꯭ꯋꯔ, ꯃꯁꯤ ꯃꯉꯣꯟꯗ ꯆꯥꯔꯣꯏ꯫ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯄꯤꯛꯏ, ꯑꯗꯨꯅ ꯈꯨꯖꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯈꯨꯠꯇꯒꯤ ꯍꯦꯟꯅ ꯅꯥꯟꯊꯣꯔꯛꯀꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯟꯐꯔꯦꯟꯁꯁꯤꯡꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯦꯛꯇ ꯎꯔꯝꯃꯤ, ꯑꯗꯨꯒ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯍꯥꯏꯕ ꯏꯟꯕꯒꯤ ꯃꯇꯥꯡꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯇꯝꯕꯤꯔꯤ, ꯑꯗꯨꯒ ꯑꯩꯅ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯏꯟꯗꯗꯨꯅ ꯃꯁꯤꯒꯤ ꯈꯨꯖꯤ ꯑꯁꯤ ꯄꯤꯊꯣꯛꯄ ꯉꯝꯗꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀꯨꯆꯨ ꯑꯗꯨ ꯁꯅꯥ ꯁꯤꯕꯅ ꯍꯦꯟꯅ ꯄꯛꯆꯒꯅꯤ, ꯑꯗꯨꯕꯨ ꯈꯨꯖꯤ ꯑꯗꯨꯗꯤ ꯁꯤꯜꯚꯔꯅꯤ, ꯑꯗꯨꯅ ꯃꯁꯤ ꯃꯉꯣꯟꯗ ꯄꯛꯆꯒꯗꯧꯕ ꯃꯥꯟꯗꯦ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯇꯧ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯇꯧꯗꯅꯕ ꯃꯔꯝ ꯀꯌꯥ ꯑꯩꯈꯣꯏꯅ ꯄꯤꯅꯅꯕ ꯂꯥꯛꯅꯕꯗꯨ ꯀꯅꯥ ꯈꯪꯕꯒꯦ? ꯅꯈꯣꯏ ꯈꯔꯗꯤ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯁꯃꯁ꯭ꯌꯥꯁꯤꯡ ꯂꯩꯕ ꯃꯔꯝꯅ ꯅꯈꯣꯏꯅ ꯋꯥꯈꯜꯀꯌꯥ ꯑꯃ ꯈꯜꯂꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯆꯥ ꯃꯆꯥꯗꯒꯤ ꯑꯩꯈꯣꯏ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯏꯟꯕ ꯇꯝꯒꯗꯕꯅꯤ꯫ ꯑꯆꯧꯕꯁꯤꯡꯒꯤꯗꯃꯛ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯃꯆꯥꯗꯒꯤ ꯇꯝꯕꯤ, ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯄꯪꯕꯒꯨꯝꯅ ꯑꯣꯏꯕꯤꯒꯅꯨ꯫ ꯑꯄꯤꯛꯄꯁꯤꯡ ꯑꯁꯤ ꯃꯔꯨ ꯑꯣꯏꯗꯦ ꯈꯟꯕꯤꯒꯅꯨ, ꯃꯔꯝꯗꯤ ꯑꯄꯤꯛꯄꯁꯤꯡ ꯑꯁꯤꯅꯤ ꯏꯁ꯭ꯋꯔꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯂꯤꯕ ꯑꯁꯤ꯫ ꯑꯗꯨꯒ ꯀꯅꯥ ꯑꯃꯠꯇꯅ ꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛꯇ ꯇꯧꯒꯅꯨ꯫ ꯃꯇꯝ ꯆꯨꯞꯄꯗ ꯏꯁ꯭ꯋꯔꯅꯗꯤ ꯄꯨꯝꯅꯃꯛ ꯎꯕꯤꯔꯤ, ꯃꯇꯝ ꯆꯨꯞꯄꯗ ꯌꯦꯡꯂꯤ, ꯑꯗꯨꯅ ꯑꯀꯣꯟꯕꯗꯗꯤ ꯁꯤꯡꯅꯅ ꯈꯨꯖꯤ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯊꯣꯛꯈꯤ꯫ ꯃꯁꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯄꯤꯊꯣꯛꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯗꯨ ꯄꯤꯕ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯎꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯄꯤꯈꯤ꯫ "ꯑꯣ, ꯃꯁꯤ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯄꯤꯅꯅꯕ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯁꯤ ꯑꯩꯒꯤꯗꯃꯛꯇꯗꯤ ꯑꯆꯧꯕ ꯀꯠꯊꯣꯛꯄ ꯑꯃꯅꯤ, ꯃꯔꯝꯗꯤ ꯃꯁꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯈꯨꯖꯤ ꯑꯃꯅꯤ"꯫ ꯑꯁꯨꯝꯅ ꯈꯨꯖꯤ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯈꯤ, ꯑꯗꯨꯅ ꯃꯁꯤꯗꯤ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯄꯣꯠꯆꯩꯁꯤꯡ ꯂꯧꯈꯤꯕꯒꯤ ꯃꯇꯥꯡꯗ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯏꯁ꯭ꯋꯔꯅ ꯃꯤꯁꯤꯡꯕꯨ ꯕꯣꯔ ꯄꯤꯅꯤꯡꯉꯤ ꯍꯥꯏꯕꯅꯤ꯫ ꯈꯨꯖꯤ ꯑꯗꯨ ꯃꯉꯣꯟꯗ ꯌꯥꯝꯅ ꯍꯦꯛꯇ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯕꯁꯨ, ꯃꯉꯣꯟꯗ ꯑꯩꯅ ꯅꯨꯡꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯗꯤ ꯃꯊꯧ ꯇꯥꯈꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯁꯤ ꯅꯪꯅ ꯄꯤꯔꯤꯕ ꯄꯣꯠ ꯑꯗꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯔꯨ ꯑꯣꯏꯕ ꯑꯁꯤꯗꯤ ꯄꯣꯠ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯏꯁ꯭ꯋꯔꯅ ꯅꯨꯡꯁꯤꯕ ꯎꯠꯊꯣꯛꯄ ꯑꯗꯨꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯥꯕꯤꯔꯤꯀꯣ? ꯄꯣꯠꯆꯩꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯏꯁ꯭ꯋꯔꯅ ꯃꯤꯁꯤꯡꯗ ꯅꯨꯡꯁꯤꯕ ꯎꯠꯄꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯈꯨꯗꯣꯜꯁꯤꯡ ꯄꯥꯝꯅꯩ, ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯈꯨꯖꯤ ꯑꯗꯨ ꯁꯤꯔꯒ ꯀꯟꯐꯔꯦꯟꯁꯁꯤꯡꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, "ꯑꯣ, ꯈꯨꯖꯤ ꯑꯗꯨ ꯌꯥꯝꯅ ꯐꯖꯩ. ꯅꯪꯁꯨ ꯃꯗꯨ ꯄꯥꯝꯂꯝꯒꯅꯤ ꯊꯥꯖꯩ"꯫ ꯑꯗꯨꯒ ꯑꯀꯣꯟꯕꯗꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, "ꯃꯁꯤ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯏꯁ꯭ꯋꯔꯅ ꯄꯤꯊꯣꯛꯍꯟꯅꯤꯡꯕꯒꯨꯝꯅ ꯑꯩꯅ ꯐꯥꯎꯖꯩ", ꯃꯗꯨꯅ ꯑꯩꯅ ꯃꯗꯨ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯩꯅ ꯃꯁꯤꯗ ꯇꯝꯈꯤꯕ ꯄꯥꯔꯥ ꯑꯃ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ꯫ ꯑꯩꯅ ꯕ꯭ꯔꯦꯁꯂꯦꯠ ꯑꯗꯨ ꯂꯧꯔꯦ ꯑꯃꯁꯨꯡ ꯌꯨꯝꯗ ꯄꯨꯔꯛꯈꯤ, ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥ ꯊꯝꯐꯝꯗ ꯊꯝꯈ꯭ꯔꯦ꯫ ꯃꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤ꯫ ꯃꯗꯨ ꯆꯍꯤ 10-15 ꯁꯨꯔꯝꯃꯅꯤ꯫
ꯑꯩꯅ ꯃꯗꯨ ꯅꯤꯡꯁꯤꯡꯅꯕ ꯑꯣꯏꯅ ꯊꯝꯂꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯈꯨꯖꯤ ꯑꯗꯨ ꯁꯤꯒꯦ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯑꯩ ꯍꯦꯛꯇ ꯄꯥꯝꯂꯝꯗꯦ꯫ ꯑꯩꯅ ꯁꯤꯔꯕꯁꯨ ꯑꯩꯉꯣꯟꯗ ꯄꯛꯇꯕꯒꯨꯝꯅ ꯇꯧꯔꯛꯑꯦ꯫ ꯑꯗꯨꯗꯒꯤ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯇꯝꯕꯤꯈꯤꯕ ꯄꯔꯥ ꯑꯗꯨꯗꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈ꯭ꯔꯕꯗꯤ ꯃꯗꯨ ꯑꯩꯒꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒ ꯃꯗꯨ ꯑꯩꯉꯣꯟꯗ ꯄꯛꯆꯔꯔꯣꯏ ꯑꯃꯁꯨꯡ ꯆꯥꯅꯔꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪꯅ ꯄꯤꯊꯣꯛꯈ꯭ꯔꯕ ꯄꯣꯠ ꯑꯗꯨ ꯅꯪ ꯑꯃꯨꯛ ꯂꯧꯁꯤꯜꯂꯨꯕꯗ ꯃꯗꯨ ꯅꯪꯉꯣꯟꯗ ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯔꯔꯣꯏ ꯑꯃꯁꯨꯡ ꯅꯪꯅꯁꯨ ꯑꯃꯨꯛ ꯄꯥꯝꯂꯛꯂꯔꯣꯏ꯫ ꯃꯁꯤ ꯐꯥꯎꯕ ꯌꯧꯅ ꯑꯩ ꯍꯥꯏꯅꯤꯡꯏ ꯃꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯄꯤꯈꯣ ꯍꯥꯏꯕ ꯁꯦꯜ ꯑꯗꯨ ꯄꯤꯍꯧꯗ꯭ꯔꯒꯗꯤ ꯃꯗꯨꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯂꯥꯏ ꯐꯠꯇꯕꯅ ꯂꯧꯈꯤꯕꯁꯨ ꯌꯥꯏ꯫ ꯕꯥꯏꯕꯜꯅ ꯍꯥꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯕ ꯐꯖꯅ ꯄꯤꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯆꯥꯊꯣꯛꯅꯕ ꯂꯥꯛꯄꯁꯤꯡ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯅꯩꯍꯠꯄꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯌꯦꯛꯅꯕꯒꯤꯗꯃꯛ ꯊꯣꯡ ꯍꯥꯡꯗꯣꯛꯄꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏꯅ ꯁꯃꯁ꯭ꯌꯥ ꯑꯃ ꯍꯦꯛ ꯊꯦꯡꯅꯕꯒ ꯅꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗꯗꯨꯅ ꯌꯦꯛꯅꯕꯗ ꯊꯣꯡ ꯍꯥꯡꯗꯣꯛꯄꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯌꯦꯛꯅꯕꯅ ꯑꯩꯈꯣꯏꯗ ꯈꯨꯠ ꯊꯤꯡꯖꯤꯟꯅꯕꯒꯤ ꯃꯍꯥꯛꯅ ꯉꯝꯅꯕꯒꯤ ꯃꯔꯝ ꯌꯥꯝꯅ ꯂꯩ꯫ ꯑꯩꯈꯣꯏꯅ ꯑꯐꯕ ꯊꯕꯛ ꯇꯧꯕꯒꯤꯁꯨ ꯑꯃꯁꯨꯡ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯒꯤꯁꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯁꯣꯏꯕ ꯑꯗꯨ ꯈꯪꯖꯗꯅ ꯑꯄꯪꯕꯒꯨꯝꯅꯗꯤ ꯑꯣꯏꯒꯅꯨ꯫ ꯊꯃꯣꯏ ꯍꯥꯡꯗꯣꯛꯆꯗꯨꯅ ꯏꯁ꯭ꯋꯔꯗ ꯍꯥꯏꯕꯤꯌꯨ, ꯑꯩꯉꯣꯟꯗ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯕꯒꯦ? ꯑꯩꯅ ꯍꯣꯡꯗꯣꯛꯄ ꯌꯥꯕ ꯀꯔꯤꯅꯣ? ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯏꯟꯗꯕ ꯅꯪꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩ ꯍꯥꯏꯅ ꯀꯅꯥ ꯀꯅꯥ ꯈꯪꯖꯕꯒꯦ? ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯍꯦꯟꯅ ꯅꯈꯣꯏꯗꯒꯤ ꯄꯨꯛꯆꯦꯜ ꯇꯤꯡꯕ ꯍꯦꯜꯂꯤ꯫ ꯃꯁꯤ ꯌꯥꯝꯅ ꯄꯪꯕꯒꯤ ꯋꯥꯐꯝꯅꯤ ꯃꯔꯝꯗꯤ ꯃꯗꯨ ꯇꯧꯕ ꯃꯇꯝꯗ ꯅꯉꯣꯟꯗ ꯏꯪꯊꯕ ꯂꯩꯇꯦ꯫ ꯅꯉꯣꯟꯗꯁꯨ ꯅꯔꯥꯜ ꯂꯩꯕꯒꯨꯝꯅ ꯐꯥꯎꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯃꯁꯤ ꯑꯩꯁꯨ ꯊꯦꯡꯅꯖꯔꯦ꯫ ꯑꯗꯨꯅ ꯑꯩꯁꯨ ꯈꯪꯏ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯖꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯅ ꯊꯦꯡꯅꯖꯔꯛꯂꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤ ꯑꯩꯅꯁꯨ ꯃꯇꯝ ꯁꯥꯡꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯇꯧꯕ ꯇꯣꯛꯂꯣ ꯍꯥꯏꯅ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯅꯈꯣꯏꯒꯤ ꯊꯧꯔꯥꯡ ꯃꯌꯥꯝ ꯑꯃ ꯂꯥꯡꯂꯤ꯫ ꯃꯉꯣꯟꯗ ꯍꯦꯟꯅ ꯏꯪꯊꯕ, ꯍꯔꯥꯎꯕ, ꯄꯥꯡꯒꯜ, ꯃꯇꯤꯛ, ꯊꯥꯎ ꯅꯣꯏꯕꯤꯕ ꯑꯃꯁꯨꯡ ꯍꯦꯟꯅ ꯕꯣꯔ ꯂꯩꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯁ꯭ꯋꯔꯗꯤ ꯑꯩꯈꯣꯏꯗ ꯂꯦꯝ ꯄꯥꯡꯅ ꯄꯤꯕꯤꯕ ꯏꯁ꯭ꯋꯔꯅꯤ꯫ ꯃꯍꯥꯛꯇꯤ ꯑꯦꯜ ꯁꯗꯥꯏꯅꯤ, ꯑꯦꯜ ꯆꯤꯄꯣ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯏꯟꯕ ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯩ꯫ ꯈ꯭ꯔꯤꯁꯇꯒꯤ ꯏꯅ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟ ꯈꯨꯕꯝ ꯑꯁꯤ ꯂꯩꯔꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯆꯥꯡ ꯇꯧꯏ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯗꯥꯏꯇ꯭ꯌ ꯈꯔ ꯂꯧꯅꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯂꯩꯍꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯆꯥꯡ ꯇꯧꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯜꯂꯕꯗꯤ ꯍꯥꯏꯔꯤꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯗꯨꯗ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯏꯟꯕ ꯇꯝꯃꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯄ꯭ꯔꯃꯣꯁꯟ ꯐꯪꯒꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯍꯥꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯒꯅꯤ ꯑꯃꯁꯨꯡ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯆꯥꯡ ꯇꯧꯒꯅꯤ꯫ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯅꯥ ꯀꯅꯥ ꯃꯤ ꯑꯇꯣꯞꯄꯗ ꯁꯥꯎꯕ ꯌꯥꯎꯔꯤꯕꯒꯦ? ꯕꯥꯏꯕꯜꯅ ꯍꯥꯏ ꯅꯈꯣꯏꯅ ꯁꯥꯎꯔꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯍꯟꯒꯅꯨ, ꯗꯤꯌꯥꯕꯣꯜꯗꯁꯨ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯅꯨ꯫ ꯑꯁꯨꯝꯅ ꯑꯣꯏꯅ ꯍꯥꯏ, ꯃꯤꯕꯨ ꯉꯥꯛꯄꯤꯌꯨ, ꯂꯥꯏ ꯐꯠꯇꯕꯅ ꯅꯉꯣꯟꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯇꯅꯕ ꯅꯪꯅ ꯊꯥꯖꯕꯒ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃꯁꯨꯡ ꯗꯔꯀꯥꯔ ꯑꯣꯏꯕ ꯍꯪꯉꯦ꯫ ꯑꯗꯨꯕꯨ ꯃꯤ ꯑꯇꯣꯞꯄꯗ ꯅꯪꯅ ꯁꯥꯎꯅꯤꯡꯕ ꯂꯩꯔꯕꯗꯤ ꯑꯁꯥꯎꯕꯗꯣ ꯊꯥꯗꯣꯛꯎ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯇꯕꯗꯨ ꯂꯩꯍꯜꯂꯅꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁ꯭ꯋꯔꯒꯗ ꯂꯩꯕ ꯅꯪꯒꯤ ꯏꯄꯥꯅꯁꯨ ꯅꯪꯒꯤ ꯄꯥꯞ ꯑꯃꯁꯨꯡ ꯑꯌꯣꯜ ꯑꯔꯥꯟ ꯀꯣꯛꯄꯤꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯃꯤꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ
ꯈꯜꯂꯒ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯈꯜꯂꯒ ꯍꯥꯏꯕꯅꯤ, ꯃꯔꯝꯗꯤ ꯅꯪꯅ ꯃꯤꯕꯨ ꯉꯥꯛꯄꯤꯗ꯭ꯔꯕꯗꯤ ꯅꯁꯥꯅ ꯅꯁꯥꯕꯨ ꯅꯤꯡꯈꯥ ꯇꯝꯍꯟꯖꯗ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤ ꯂꯤꯁꯤꯡ ꯀꯌꯥ ꯑꯃ ꯇꯤꯜꯂꯤ, ꯍꯣꯏ ꯃꯈꯣꯏꯁꯨ ꯆꯔꯆ ꯆꯠꯂꯤ, ꯍꯣꯏ ꯅꯈꯣꯏ ꯏꯁ꯭ꯋꯔꯕꯨ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯃꯌꯥꯝ ꯈꯪꯕꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔ ꯅꯨꯡꯁꯤꯕ ꯑꯁꯤ ꯈꯔ ꯅꯨꯡꯁꯤꯕ, ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯂꯩ꯫ ꯅꯪꯅ ꯅꯛꯁꯤꯟꯅꯤꯡꯕ ꯃꯑꯣꯡꯗ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯗ ꯅꯛꯁꯤꯟꯕ ꯌꯥꯏ, ꯑꯗꯨꯒ ꯏꯁ꯭ꯋꯔꯒ ꯑꯔꯥꯞꯄ ꯃꯔꯤꯁꯨ ꯂꯩꯕ ꯌꯥꯏ꯫ ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡꯁꯨ ꯅꯍꯥꯛ ꯑꯃꯁꯨꯡ ꯏꯁ꯭ꯋꯔꯒꯤ ꯃꯔꯛꯇ ꯂꯩꯍꯜꯂꯕꯗꯤ ꯃꯁꯤꯅ ꯅꯍꯥꯛ ꯑꯃꯁꯨꯡ ꯏꯁ꯭ꯋꯔꯕꯨ ꯅꯨꯡꯉꯥꯏꯍꯟꯗꯦ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯩꯅ ꯃꯌꯥꯝꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯤꯡꯕ ꯑꯗꯨꯁꯨ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤꯗꯃꯛ ꯇꯧꯖꯕ ꯌꯥꯕ ꯑꯐꯕ ꯊꯕꯛ ꯑꯗꯨꯗꯤ ꯍꯥꯏꯕ ꯏꯟꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯁꯤꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯏꯁ꯭ꯋꯔꯒ ꯂꯩꯅꯕ ꯃꯔꯤ ꯑꯗꯨ ꯍꯦꯟꯅ ꯌꯥꯡꯅ ꯆꯠꯍꯜꯂꯤ꯫ ꯅꯍꯥꯛꯅ ꯍꯥꯏꯕ ꯏꯜꯂꯨꯕꯗ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯐꯪꯗ꯭ꯔꯕꯁꯨ, ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯕꯨ ꯅꯣꯜꯂꯨꯛꯅ ꯑꯃꯁꯨꯡ ꯀꯤꯕꯒꯤꯗꯃꯛ ꯍꯥꯏꯕ ꯏꯜꯂꯨ꯫ ꯏꯁ꯭ꯋꯔꯅ ꯇꯧ ꯍꯥꯏꯔꯤꯕꯗꯨ ꯑꯩ ꯇꯧꯒꯅꯤ, ꯏꯁ꯭ꯋꯔꯅ ꯇꯧ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯩ ꯇꯧꯔꯣꯏ꯫ ꯅꯈꯣꯏꯅ ꯍꯥꯏꯕ ꯌꯥꯏ, ꯖꯣꯏꯁ, ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯨꯃꯟꯈ꯭ꯔꯦꯗ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯅ ꯊꯥꯎ ꯅꯣꯏꯕꯤꯔꯤꯕ ꯑꯁꯤ ꯇꯔꯥꯏ ꯇꯔꯥꯏꯅ ꯑꯣꯏꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕꯤꯔꯤꯀꯣ? ꯏꯁ꯭ꯋꯔꯗ ꯑꯔꯨꯕ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯪꯒꯤ ꯅꯨꯡꯗ ꯂꯩ꯫ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯇꯧ ꯍꯥꯏꯕꯗꯨ ꯅꯪꯅ ꯃꯍꯥꯛꯄꯨ ꯊꯥꯖꯔꯒꯗꯤ ꯃꯍꯥꯛꯅ ꯅꯪꯕꯨ ꯃꯗꯨ ꯇꯧꯕ ꯉꯝꯍꯟꯕꯤꯒꯅꯤ꯫ ꯁꯣꯟꯊꯅ ꯂꯩꯒꯅꯨ, ꯃꯁꯤ ꯂꯨꯏ, ꯃꯁꯤ ꯂꯨꯏ ꯍꯥꯏꯅ ꯅꯪꯅ ꯍꯥꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯔꯨꯕ ꯑꯗꯨ ꯇꯧꯕ ꯉꯝꯅꯅꯕ ꯅꯪ ꯊꯥꯎ ꯅꯣꯏꯕꯤꯔꯕꯅꯤ꯫ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯖꯩ, ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯃꯤꯑꯣꯏ ꯃꯈꯜ ꯈꯦꯠꯅꯔꯤꯕ ꯃꯈꯩ ꯃꯁꯥꯒꯤ ꯈꯦꯠꯅꯕ ꯀ꯭ꯔꯣꯁ ꯑꯗꯨ ꯄꯨꯅꯩ꯫ ꯖꯣꯕꯀꯤ ꯃꯇꯥꯡꯗꯗꯤ ꯃꯗꯨ ꯂꯥꯏ ꯐꯠꯇꯕꯅꯅꯤ꯫ ꯂꯥꯏ ꯐꯠꯇꯕꯅ ꯃꯉꯣꯟꯗꯒꯤ ꯑꯐꯕ ꯄꯨꯝꯕ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯤ ꯈꯔꯗꯗꯤ ꯃꯁꯤ ꯃꯈꯣꯏꯒꯤ ꯃꯤꯡꯆꯠ ꯑꯣꯏꯔꯝꯕ ꯌꯥꯏ, ꯃꯤ ꯈꯔꯗꯅ ꯃꯁꯤ ꯃꯈꯣꯏꯒꯤ ꯁꯦꯜ ꯊꯨꯝ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯒ ꯖꯦꯀꯣꯕꯀꯤꯗꯃꯛꯇꯗꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯆꯠ ꯑꯗꯨꯕꯨꯅꯤ, ꯑꯗꯨꯒ ꯑꯩꯒꯤꯃꯛꯁꯨ ꯑꯩꯒꯤ ꯀ꯭ꯔꯣꯁ ꯑꯁꯤ ꯏꯁꯥꯒꯤ ꯃꯆꯠ ꯑꯁꯤꯅꯤ ꯍꯥꯏꯅꯤꯡꯏ꯫ ꯑꯩꯅ ꯉꯥꯡꯂꯤꯕ ꯑꯁꯤ ꯅꯈꯣꯏꯗꯅꯤ꯫ ꯅꯈꯣꯏ ꯈꯔꯁꯨ ꯅꯈꯣꯏ ꯅꯁꯥꯃꯛ ꯅꯈꯣꯏꯒꯤ ꯀ꯭ꯔꯣꯁ ꯑꯗꯨꯃꯛꯅꯤ꯫ ꯑꯇꯣꯞꯄ ꯑꯃ ꯅꯈꯣꯏ ꯊꯤꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯩꯅ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤ, ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯍꯨꯅꯅꯕ, ꯍꯥꯠꯅꯅꯕ ꯑꯃꯁꯨꯡ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯅꯕ ꯅꯠꯇꯅ ꯂꯥꯛꯇꯦ, ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯛꯄꯗꯤ ꯅꯈꯣꯏꯗ ꯃꯔꯥꯡ ꯀꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯄꯤꯕ ꯂꯥꯛꯄꯅꯤ꯫ ꯂꯥꯏ ꯐꯠꯇꯕꯒꯤ ꯃꯊꯛꯇ ꯅꯪꯅ ꯄꯥꯟꯅꯅꯕ ꯃꯔꯨ ꯑꯣꯏꯕ ꯁꯣꯖꯩ ꯑꯗꯨꯗꯤ ꯅꯪꯅ ꯏꯁ꯭ꯋꯔꯒꯤ ꯃꯈꯥ ꯄꯣꯟꯅ ꯂꯩꯗꯨꯅ ꯅꯁꯥ ꯈꯨꯗꯨꯝ ꯆꯟꯖꯗꯨꯅ ꯍꯥꯏꯕ ꯏꯟꯕ ꯑꯗꯨꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯒꯤ ꯃꯈꯥ ꯄꯣꯜꯂꯕ ꯃꯇꯝꯗ ꯂꯥꯏ ꯐꯠꯇꯕꯕꯨ ꯑꯩꯈꯣꯏꯅ ꯊꯤꯡꯖꯤꯟꯕꯗ ꯃꯍꯥꯛ ꯑꯩꯈꯣꯏꯗꯒꯤ ꯆꯦꯟꯈꯤꯒꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅꯗꯤ ꯏꯁ꯭ꯋꯔꯒꯤ ꯃꯈꯥ ꯄꯣꯟꯗꯅ ꯂꯥꯏ ꯐꯠꯇꯕꯕꯨ ꯊꯤꯡꯖꯤꯟꯅꯅꯕ ꯀꯨꯏꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯍꯣꯏ, ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯃꯇꯤꯛ ꯂꯥꯏ ꯐꯠꯇꯕꯒꯤ ꯃꯊꯛꯇ ꯂꯩ, ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯅꯪ ꯏꯁ꯭ꯋꯔꯒꯤ ꯃꯈꯥ ꯄꯣꯟꯗꯕꯗꯤ ꯌꯥꯔꯣꯏ꯫ ꯏꯁ꯭ꯋꯔꯒꯤ ꯃꯈꯥ ꯄꯣꯟꯕ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯝ ꯇꯧꯔꯒꯅꯤ ꯅꯪꯅ ꯄꯥꯡꯒꯜ ꯐꯪꯒꯗꯧꯔꯤꯕ ꯑꯁꯤ꯫ ꯉꯁꯤ ꯗꯦꯚꯦꯂꯞꯄꯤꯡ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯦꯟ ꯁꯦꯜꯐ ꯀꯟꯇ꯭ꯔꯣꯜ ꯀꯧꯕ CD 4ꯒꯤ ꯑꯣꯏꯕ ꯑꯣꯗꯤꯑꯣ ꯁꯤꯔꯤꯁ ꯑꯃ ꯑꯣꯐꯔ ꯇꯧꯖꯔꯤ꯫ ꯅꯨꯡꯉꯥꯏꯅ ꯂꯦꯟꯕꯤꯌꯨ꯫
Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite